Chanu suliklana hairaklibaduda mahak karigumba khara ningsinglakami. RK Cosmetic Company gi mamangda khawliba tomthinganbagi car adagi maning sitani chanu na tomthinganbagi code adu mangonda subjinduna phamliba. Tomthinganbasu gari gi driver sitani mana phamliba. Ani do ngaihakti wari sadana gari manungdo ichikchi. Adubu thangnaba mikupta chanu na tablapna hairaklammi. Kay lebige sida lapi ba aduga kari maramge mathakta kabirayno hairakliba wadu tabada tomthinganba adu makhangde mahak pu chanu na inthokle haibasi inthokpa tabani kari gi din thokloi ngasi fawba mapuroiba mani haina mahak na chanu gi damakta kari bu topikige mapuroiba gi minungsi phangdraba nupi obina kayam kuina harau momon tawna laiba ngamgani tomthinganbasu pisumani do khitang chukchinaduna haifetama maningdon thoktuna chanu da yenglaga hairaklammi masigi company she aigi nupigi thabak mafam aduna aina laknba matamda lakpa tawningba kushi tawba loini yai adubu mahaki adubu haiba wahaiduda chanu su makha tadana karamba wahai hairakani haina khanjanai tomthinganbadu handakti khondu khitang kalapna hairaklammi Nangi punsidi nangna karisu khangdriba karigino thabakna hena lumna lawriba kaigino lehoriba mayam sigidi nang karisu khangdabra ha amadi sholabi abo nanebo nakubo amadi nangi napureba asigisu karisu khande chanu tomthinganbana hairakliba wahai sing adugi akonbada napuroiba haina tapkhibadada mahak masadu saunina tablapa khonjalda hairasu adumak sauna haibani haibasi tariba mahakna khangani ibani se samsar tongale khaidongi da punba yara adubu ima baba budi mama wene yamna nushije ai karisu khangdaba nate adubu ai migi punsidi kaningbana ai gi punsi phawba kathoke khankibani pungsing kharagi mamangda haina rakhiba sana rakhiba wari khara do ningsinglubani adubu maha wakaldudagi thaidoklaktuna liklada hairaklammi yare ai loi gyan tare nangsu nathok tawjaro liklasu chanuna hairaklibaduda mahaksu chatkhre atay amuk yeksinba adubu chanudi amuksu mathamoida khanjari aiha maga yetsinabase pamdrabani adubu duma yetsinaduna leiri chahi anigi matamasisu suyaw yawba kawba leiteba asi khanna magi phone adu puthokduna screen adu on tawraga contact list adu da changduna search tawfamda iri yambung saura asi haina search tawri chongthora I number 3 yambung with love emoji yambung saura with angry emoji yambung panda with panda emoji number 3 masi phone dugi screen da tholakpada mahakna yambung saura with angry emoji haibaduda call tawsile phone dugi dialer tone so asumna saruklami nonglikta bungai jariba nongo bichiklani thaja bungai jaba nongin masu tomthinganbana phone du oktuna hairaklami hello tomthinganbadu chanuna karisu khumlaktrabada handakti khondu khitang kalamna hairaklammi hello chanu sungasidi tomthinganbagi dialer tone adubu thawai tanangai hakti tarubana asomdagi tomthinganbana phone da hello hairaklibadu tahaudre adubu tomthinganbagi anirak suba hello haibaduda gyan laktuna khangum lakum lat hairaklammi yambo kaino tomthinganbadu pak na kaudaba chanugi wahai yambung haiba du tabada karino haiba khanghaudana masa matanta machindu khitang chikhatuna noklui adubu thangnaba mikupta gyan laktuna hairaklammi kailerage chanu su handakti masadu nena tana sor hundokcharaga hairaklammi horen company gi thabak loraga sangbigadra asomna tomthinganbadu chanugi wahaiduda
laknaragi matagum hairaklam horen libani de tawsairo Janu hairakliba waduda sauningakuna laukhalai horen sangi sangde hairo o haibani adubu sangadi dinner masingi tawbani aduda nangna sangdadi to haima Sidi aigi nusibi itugi dinner invite ne kari gaina accept tawdani ha yaya ai horen sangi Janu du handakti wangangaktana phone du kakhi aduga mathamoi de khalli ko kaino maksiba nahan khaiga manadrisina asiguma wahayamta ifamda mamangdagi hairaktre aduga ngasi hairaklibasina kaigi ase khanduna whatsapp ki chata muk changduna yambung panda with panda emoji asumna chat tawbagi lairibaduda changsinduna message type tawri numidang pung taru VIP room of Royal Hotel asi ibaloi baga send batamda namduna thaki tomthin ngan basu magi phone do message ki ring lak paduda WhatsApp ki chat changduna yengli my secret cutie with cute emoji message amaleramba duda leiriba chat aduda changduna yengli namidangi pung taru VIP room of Royal Hotel asumna tharakliba message adu read tawduna pukning de khali nangi da famda aigi iral karisu tuminde haiba natra maram asina aibu dinner invite tawribane ba adabu aina kadamaida punsiluge khandaba nahaka karigina hantak maragasina nafamda yapu tattana chingsilba asi khanna magi laiba IG account RK tumthin nganbada amuk changduna post thagat famadu da type tawri I want to see what kind of hurt is hidden behind that cold and icy surface. Iribadu loiraga public post tawki mahakna post ak tawkibaga ikoi dana 50 likes 7 comments lai thagat khibada ngairiba post ni adubu yam thunamak 50 likes 7 comments lairakpadudadi mi atopana di ngakani adubu tomthin nganbadadi ngaklude maramdi mahaki post thagatpa khudingi adumak sumaina ising ichaw horokpago thagatpaga likes comments adum yam nambanina anau boyba post oidabanina mahakari su khalude adubu mahak lakliba like comments sing adu urabasu karisu hana yengudana magi signature waliba file anidu amamamta oina lauduna sign tawduna thabak adu losinaba tawri Pung taruk tarakpa matamni Royal Hotel dani hotel adugi mamangdani tomthin nganbagi gari du khamlariba aduga mahakum tharaklami chanasu hotel aduda changdabi tomthin nganba bungairamdi bani mapanda adubu tomthin nganbana gari dagi kumlakpa ubada changsilaktuna nokfe tawna haraklami you are very punctual you too makoy ani su hotel manungda changaklami Jangak na chanu na wari saraklami ibani say matay manaway bagi mahota friends amoy na hingmana patro tomthin ngan basu thanglamba khongthang du chanu gi friends harakpa wahai du da mahak chalamba du dagi leplaga machunda solaklami what friends chanu su makha taraklami nang su yanindrane ibani di friend oy bana phadoi mandro tomthin ngal badu hantakti kari khalurabanu haibasu khongdana sauna chunugi lengjum anida makhut anina kana paisin na haraklami kari nang haise ha kedongaida ivani friend oibasu ne yare khangaba amadi nangse RK family asigi naitom pokpa RK tomthin ngan bagi nupini masida kari dama aigi nupibu friend oina loinagani chanu so dum tablap na haraklami adubu ibani di chumnegi contractor yana khiba matai manawni aina khanbada nangi ngasigi namungsidi contract ki rule wangman tomthin ngan badu hantakti chanu gi lengjumdo thadoktu na mamai du leithoklaga haraklami aina hoju pamli base mapuroi ba made magi doinabi ani ki marakta lainaba marido amu hana chathabu pam hairi ba wadu da chanu ngakna hangaklami kaino nang haidu ba ha wahang adugi pakhumde piramda
hotel manungdasu changamda mahagi gari du thauduna chatki Chanusu tomthinganbana chatkribadu yenghauduna masa matanta waraujana machinda sori Sigi aina selibani darasisu oiraroi aina khalubaga tawraklibasiga yam khenare asi haina mahaksu hotel do thadoklamde Numidangi pung 3 tarakpa matamni Chanu ngasidi yumda handuna magi mataroi Dr. Priyagi manakta laktuna leiri Mahaki yengadaba loidriba file khara sofa ka aduda famduna yengli Priyasu kitchen da dinner semli Mathanta leiba oibana Priyagi da Chanu leibasi karisu yetaba oi Chanu gi nakanda leiriba phone adu vibrate tori Maduda Chanusu yenglubada phone gi screen da thari Yambung mama calling Asumna thari baduda Chanusu phone adu paikhalai Hello Imasia Kai haibi kedaba Asumda phone dagi so hairaklami Hi nang bhala one karino nungdangi pungse nipan tarakdene thabakna luina launu ne noibo nasagi su khara khalu Chanu du maningi wahaiduda kumpham amadi khangdrabani adubu mahaksu khumdabadi yadabani na khumlaklami hoi masi ai lani o phare phare lao lao ai su laambani hoi masi asumna phone du su thamnaki Chanu di phone du thamkhraba matung masadu sornena tan hondokche Priyasu makuta megi plate ama paiduna tholai aduga Chanu gi nakta leiriba table adu da thamlaga hairaklami kaidare Chanu loirabo nangi thabaktuna loidri ado ayumda halage ngasi se leige di khanme adubu imasido lai hai aduna halage phajadreba handabado hoi hoi hello ado handrinida megi se jamina kisi ai retisu lorake leramuko hoi Priyaso du hairamduna yam thanamak changki Asumna mata anidu ngaihakti awanungai kaya paudamne adubu pungdi nipan makhai tasalaklabaduda hannaba haina anidu gate fawba thokminaraklami Priyaso Chanu do onsinduna hairaklami phajana thauko gari do aisu lehorage Chanu su aroi boina amuktangdi Priya da yinglaktuna hairaklami hoi adudi chaluki hoi Mata anidu su kaina rakle Chanu su gari adubu kanbasu nataba tapasu nataba changsat amada thauduna amadi gari manungdasu taplapna isai ama thaduna yum tamna lakli ngaihaki matungda yum yorokladuna gari adu thaujalak khamlamduna imungda changlaklami madu hek changlakpaga ure sofa da makhong karan chanduna TV gi remote tu paiduna channel sing olaga famduna leiribadu aduda mahaksu tumin changaktuna sofa du da famlaga tomthingan bada yengduna hairaklami imasidi tomthingan basu remote tu met na hairaklami imadi tomjangkre hayeng halani abli aduga imasina chaksu lorabani chathoro aidi ja Chanu hairakliba tomthingan bagi waduda ma karisu khumlamdana haugatlaga khara chatuna leiriba table amadi chair du da famduna magi laptop amadi file kharaga amuk puthoktuna yengde tomthingan basu tawriba mong aduda TV muthalamlaga masu chakhumda changkhiduna khara chawba bowl amada chak kharaga henjang kharaga hapchinduna puraga thoktuna Chanu gi table aduda thamlaga hairaklami se khara jasuna Chanu su yengdi yelakte adubu haidi hairaklami thanks tomthingan basu Chanu gi thanks tuna taklibase mahabu talibani haiba khangi adubu mahak chatpagi mahutta Chanu na laptop ta karigoma ma type tawribadu mangaktuna khitang non tharap tawduna yengre tomthingan ba Chanu na type tawribadu ubada Chanu bu tana ba haina machinda solaklami sigumba data entry sibu CEO na tonabra soliba wadu Chanu su tarabanina type tawna khumlaklami aigi thawna trasu mina tawbudi aina tawbana wakalse nungai tawbani aduga hayeng ayuk nangnaba tawrini
ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯈꯨꯝꯂꯛꯂꯝꯃꯤ ꯅꯪꯒꯤ ꯇꯥꯏꯞ ꯈꯨꯇꯧꯁꯤꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎ ꯂꯣꯏꯔꯔꯣꯏ ꯑꯗꯨꯅ ꯁꯣꯏꯗꯅ ꯅꯪ ꯑꯍꯤꯡꯁꯨ ꯇꯨꯝꯂꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯆꯅꯨꯅ ꯉꯁꯥꯏꯗꯒꯤ ꯂꯦꯞꯇꯣꯞꯇ ꯗꯦꯇꯥ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯤꯕꯗꯨ ꯆꯦ ꯑꯃꯗꯒꯤ ꯌꯦꯡꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯆꯦ ꯑꯗꯨ ꯇꯣꯝꯊꯤꯟꯉꯥꯟꯕꯅ ꯃꯨꯟꯈꯤꯗꯨꯅ ꯂꯦꯞꯇꯣꯞꯇꯨ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯆꯅꯨꯗ ꯑꯃꯨꯛ ꯆꯦ ꯑꯗꯨ ꯄꯤꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯇꯧꯔꯛꯀꯦ ꯇꯥꯏꯞꯁꯦ ꯅꯪ ꯄꯥꯔꯣ ꯆꯅꯨꯗꯤ ꯇꯣꯝꯊꯤꯟꯉꯥꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯔꯅꯤ ꯏꯌꯥꯝꯕ ꯇꯨꯝꯃꯨꯔꯣ ꯇꯣꯝꯊꯤꯟꯉꯥꯟꯕꯗꯨ ꯆꯅꯨꯗ ꯃꯃꯤꯠꯇꯨ ꯈꯥꯔꯛ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯁꯦ ꯌꯥꯝ ꯄꯪꯉꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯈꯪꯉꯤꯀꯣ ꯁꯠ ꯄꯥꯔꯣ ꯆꯅꯨ ꯋꯥꯈꯜꯗ ꯇꯣꯝꯊꯤꯟꯉꯥꯟꯕꯅ ꯄꯪꯉꯤ ꯍꯥꯏꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯁꯨ ꯄꯣꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯦ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯥꯕ ꯍꯧꯔꯛꯂꯝꯃꯤ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯆꯅꯨꯅ ꯄꯥꯔꯛꯂꯤꯕꯗꯨ ꯇꯥꯔꯒ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯨꯅ ꯂꯦꯞꯇꯣꯞꯀꯤ ꯀꯤꯕꯣꯔꯗ ꯑꯗꯨꯗ ꯅꯝꯂꯤ ꯊꯨꯅ ꯅꯝꯕ ꯑꯣꯏꯕꯅ ꯃꯈꯣꯜꯁꯨ ꯊꯣꯛꯂꯤ ꯆꯅꯨꯁꯨ ꯇꯣꯝꯊꯤꯟꯉꯥꯟꯕꯅ ꯇꯥꯏꯞ ꯇꯧꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯗꯤ ꯌꯥꯝ ꯊꯨꯏꯌꯦ ꯇꯥꯏꯄꯤꯡꯁꯦ ꯇꯣꯝꯊꯤꯟꯉꯥꯟꯕꯗꯨ ꯑꯗꯨꯃꯛ ꯇꯥꯏꯞ ꯇꯧꯅ ꯇꯧꯅ ꯃꯃꯤꯠꯇꯨ ꯈꯤꯇꯪ ꯆꯤꯡꯈꯠꯇꯨꯅ ꯆꯅꯨꯗ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯋꯥꯍꯩ ꯑꯃ ꯇꯥꯏꯞ ꯇꯧꯔꯝꯂꯒ ꯆꯅꯨꯒꯤ ꯅꯥꯀꯣꯡ ꯃꯄꯥꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯨꯝꯕ ꯀꯣꯝꯄ꯭ꯂꯤꯃꯦꯟ ꯑꯩ ꯇꯥꯕ ꯄꯥꯝꯗꯦ ꯑꯩꯅ ꯄꯥꯝꯕꯗꯤ ꯌꯥꯝꯕꯣ ꯅꯪꯁꯦ ꯌꯥꯝ ꯐꯩ ꯆꯅꯨꯁꯨ ꯍꯟꯗꯛꯇꯤ ꯈꯖꯥꯏꯅꯥ ꯃꯅꯥꯝ ꯑꯅꯤꯗꯨ ꯉꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯃꯥꯏꯁꯨ ꯇꯞꯅ ꯅꯣꯟꯊꯈꯤꯗꯨꯅ ꯈꯤꯇꯪ ꯁꯤꯔꯤꯌꯁꯇ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯝꯕꯣ ꯊꯕꯛꯁꯦ ꯁꯠ ꯂꯣꯏꯁꯤꯜꯂꯁꯦ ꯇꯣꯝꯊꯤꯟꯉꯥꯟꯕꯗꯤ ꯃꯣꯃꯣꯟ ꯇꯧꯅ ꯇꯥꯏꯄꯤꯡ ꯑꯗꯨꯃꯛ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯦꯁ ꯃꯥꯏ ꯕ꯭ꯂꯗ ꯕꯣꯏ ꯆꯅꯨꯁꯨ ꯏꯀꯥꯏꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯎꯔꯤꯕꯅꯤ ꯆꯅꯨꯒꯤ ꯇꯉꯧ ꯇꯉꯧꯕꯤ ꯈꯖꯥꯏ ꯑꯅꯤꯗꯨꯗ ꯉꯥꯡꯁꯤꯜꯂꯛꯂꯤꯕꯗꯨ ꯑꯗꯨꯕꯨ ꯎꯕꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯃꯊꯃꯣꯏꯗꯗꯤ ꯐꯥꯎꯔꯛꯂꯤ ꯑꯁꯨꯝꯅ ꯄꯨꯡꯗꯤ ꯆꯠꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯍꯦꯜꯂꯛꯂꯤ ꯇꯣꯝꯊꯤꯟꯉꯥꯟꯕꯅ ꯇꯥꯏꯞ ꯇꯧꯕꯗꯨ ꯂꯣꯏꯔꯒ ꯏꯪꯊꯣꯔꯛꯄꯗ ꯇꯦꯕꯜ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯇꯨꯝꯂꯤꯕ ꯆꯅꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯆꯅꯨꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯛꯂꯤꯕ ꯁꯝꯂꯥꯡ ꯑꯗꯨꯕꯨ ꯅꯥꯀꯣꯡꯒꯤ ꯅꯥꯔꯨꯝꯗ ꯌꯦꯞꯁꯤꯟꯈꯤꯗꯨꯅ ꯅꯨꯡꯁꯤꯔꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯂꯝꯃꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯇꯠꯇꯅ ꯅꯅꯥꯛꯇ ꯆꯪꯁꯤꯜꯂꯤꯁꯤꯕꯣ ꯃꯁꯤꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝꯂꯣ ꯑꯁꯤ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯆꯅꯨꯕꯨ ꯐꯩꯅ ꯄꯥꯡꯈꯠꯄꯤꯗꯨꯅ ꯆꯅꯨꯒꯤ ꯀꯥ ꯇꯝꯅ ꯄꯨꯔꯛꯂꯦ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯃꯥꯁꯨ ꯂꯩꯔꯕꯅꯤꯅ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯆꯅꯨꯒꯤ ꯀꯥꯗ ꯂꯩꯇ꯭ꯔꯕ ꯌꯥꯗꯕꯗꯒꯤ ꯃꯍꯥꯛꯁꯨ ꯆꯅꯨꯕꯨ ꯄꯝꯗꯨꯅ ꯄꯨꯔꯛꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯊꯝꯕꯤꯗꯨꯅ ꯕ꯭ꯂꯥꯡꯀꯦꯠꯇꯨ ꯆꯤꯡꯈꯠꯄꯤꯗꯨꯅ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗꯨꯗ ꯀꯥꯔꯛꯂꯒ ꯆꯅꯨꯒꯤ ꯁꯛꯇꯝꯕꯨ ꯌꯦꯡꯖꯗꯨꯅ ꯅꯨꯡꯁꯤꯅ ꯆꯅꯨꯒꯤ ꯂꯥꯏꯕꯛꯇ ꯆꯨꯞꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯁꯤ ꯍꯥꯏꯅ ꯃꯍꯥꯛꯁꯨ ꯆꯅꯨꯕꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯀꯣꯟꯕꯤꯗꯨꯅ ꯇꯨꯝꯈꯤ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯔꯛꯄ ꯃꯇꯝꯅꯤ ꯆꯅꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯇꯨꯅ ꯃꯁꯥꯗꯨ ꯏꯉꯥꯎ ꯉꯥꯎꯅ ꯍꯧꯒꯠꯂꯛꯏ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯕꯣ ꯃꯪꯅꯤꯅꯕ ꯖꯥꯠ ꯖꯥꯠ ꯉꯥꯛꯇ ꯑꯁꯤ ꯍꯥꯏꯅ ꯃꯈꯨꯠꯇꯨꯅ ꯐꯃꯨꯡ ꯅꯥꯀꯟ ꯑꯗꯨꯗ ꯅꯝꯂꯨꯏ ꯑꯗꯨꯕꯨ ꯐꯃꯨꯡ ꯑꯗꯨ ꯀꯅꯥꯅꯣꯃ ꯇꯨꯝꯂꯝꯕꯒꯤ ꯃꯑꯣꯡꯗ ꯁꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯊꯟꯇ ꯋꯥꯔꯤ ꯁꯥꯖꯔꯤ ꯌꯥꯝꯕꯨꯡꯗꯨꯁꯨ ꯁꯤꯗ ꯇꯨꯝꯃꯝꯕ ꯃꯥꯜꯂꯦ ꯑꯩꯗꯤꯕ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯃꯥꯒꯤ ꯈꯖꯥꯏ ꯑꯅꯤꯗꯨ ꯉꯥꯡꯁꯤꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯍꯧꯒꯠꯈꯤꯗꯨꯅ ꯃꯁꯥꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯆꯔꯨꯏ ꯄꯨꯡꯁꯨ 9:30 ꯇꯥꯔꯛꯂꯕ ꯃꯇꯝꯅꯤ ꯆꯅꯨꯗꯨ ꯑꯣꯐꯤꯁ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯒ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯉꯔꯥꯡ ꯑꯍꯤꯡ ꯁꯤꯖꯤꯟꯅꯔꯝꯕ ꯂꯦꯞꯇꯣꯞꯇꯨ ꯂꯧꯒꯦ ꯍꯥꯏꯅ ꯂꯥꯛꯄꯗ ꯂꯦꯞꯇꯣꯞꯇꯨꯒꯤ ꯃꯊꯛꯇ ꯄꯦꯄꯔ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯌꯦꯡꯗꯨꯅ ꯏꯔꯤꯕꯗꯨ ꯄꯥꯔꯤ ꯏꯃꯥꯗꯣ ꯌꯨꯝꯗ ꯉꯟꯇꯥꯅ ꯄꯨꯡ 6 ꯑꯗꯨꯋꯥꯏꯗ ꯆꯠꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯁꯨ ꯊꯕꯛꯅ ꯌꯥꯗꯗꯅ ꯉꯟꯅ ꯆꯠꯂꯦ ꯍꯣꯔꯦꯟꯁꯨ ꯑꯣꯚꯔꯇꯥꯏꯝ ꯋꯥꯛꯅꯤ ꯑꯗꯨꯅ ꯊꯦꯡꯉꯛꯀꯅꯤ ꯉꯥꯏꯔꯝꯗꯅ ꯅꯪ ꯑꯗꯨꯝ ꯄꯣꯊꯥꯖꯔꯣ ꯌꯣꯔꯁ ꯍꯦꯚꯤ ꯌꯥꯝꯕꯨꯡ ꯏꯔꯤꯕꯗꯨ ꯄꯥꯕ ꯂꯣꯏꯕꯗ ꯆꯅꯨ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯅꯪꯅ ꯑꯣꯚꯔꯇꯥꯏꯝ ꯋꯥꯛ ꯂꯩꯔꯒ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯤꯅꯣ ꯇꯥꯠ ꯑꯃꯨꯛ ꯇꯧꯕꯤꯔꯅꯨ
ꯑꯁꯤ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯑꯣꯏꯅꯕꯒꯤ ꯃꯑꯣꯡꯗ ꯃꯆꯤꯟꯗꯨ ꯈꯤꯇꯪ ꯇꯨꯝꯊꯣꯛꯂꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯌꯦꯡꯂꯨꯕꯗ ꯏꯃꯥꯇꯣꯟ ꯀꯣꯂꯤꯡ ꯍꯥꯏꯅ ꯊꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨ ꯎꯕꯗ ꯆꯅꯨ ꯈꯣꯏꯗꯧ ꯄꯪꯁꯥꯎꯅ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄꯥꯏꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ ꯄꯥꯏꯈꯠꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯜꯂꯣ ꯀꯩ ꯂꯩꯔꯒꯦ ꯏꯃꯥꯇꯣꯟ ꯑꯁꯣꯝꯗꯒꯤꯁꯨ ꯁꯥꯎꯅꯅꯤ ꯍꯥꯏꯔꯛꯂꯤꯕꯗꯨ ꯍꯥꯏ ꯅꯪ ꯀꯥꯎꯔꯕꯣ ꯍꯥ ꯍꯌꯦꯡꯁꯤ ꯅꯄꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯄꯥꯔꯇꯤ ꯑꯃ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅ ꯑꯥꯔꯀꯦꯒ ꯂꯥꯎ ꯀꯣ ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯕꯕꯥꯅꯗꯤ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯋꯥꯐꯝꯇ ꯍꯥꯏꯔꯛꯇꯦꯅ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯐꯤꯡꯀꯠꯇꯨꯅ ꯂꯥꯎꯈꯠꯂꯛꯏ ꯍꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯑꯣꯡꯗꯣ ꯑꯩꯅ ꯎꯗꯣ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯑꯩꯁꯦ ꯐꯔꯁ ꯐꯠꯇ꯭ꯔꯁꯨ ꯅꯃꯥꯇꯣꯟ ꯈꯪꯉꯕ ꯑꯗꯨꯒ ꯑꯩ ꯑꯗꯨꯗ ꯈꯪꯗꯦ ꯑꯥꯔꯀꯦꯕꯨ ꯄꯨꯔꯛꯄ ꯅꯪꯒꯤ ꯅꯊꯧꯅꯤ ꯑꯃꯗꯤ ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯂꯩꯔꯝꯂꯕ ꯅꯪꯕꯨ ꯑꯥꯔꯀꯦꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅꯗꯤ ꯈꯜꯂꯨꯅꯨ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯆꯅꯨꯁꯨ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯅ ꯈꯜꯂꯤꯕꯣ ꯅꯪꯅ ꯍꯥꯏꯕꯗꯨ ꯑꯩꯅ ꯇꯥꯕꯤꯅꯤ ꯈꯜꯂꯤꯔꯣ ꯏꯃꯥꯇꯣꯟ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯊꯤꯕꯤꯌꯨ ꯃꯗꯨ ꯐꯪꯂꯕ ꯀꯥꯟꯗꯅꯦ ꯑꯩꯅ ꯏꯁꯥꯅ ꯈꯪꯅꯗꯨꯃ ꯑꯩꯅ ꯀꯣꯜꯂꯤꯕ ꯐꯝꯊꯣꯟꯁꯦ ꯊꯥꯗꯣꯛꯆꯒꯦ ꯑꯁꯤ ꯍꯥꯏꯅ ꯐꯣꯟ ꯑꯗꯨ ꯆꯅꯨꯅ ꯄꯠ ꯀꯛꯊꯠꯂꯦ